ꯃꯌꯥꯝꯕꯨ ꯆꯥꯛꯉꯥꯏ ꯋꯥꯔꯤꯒꯤ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯏ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯑꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯊꯟꯇ ꯄꯣꯛꯄꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯏ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯄꯨ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯈꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯖꯕꯇꯅꯤ ꯃꯁꯛ ꯃꯇꯧꯗꯤ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯆꯦꯟꯅ ꯎꯕꯅ ꯃꯥꯏꯀꯩꯒꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯈꯪꯗꯕ ꯂꯩꯇꯦ꯫ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯣꯡꯃ ꯃꯃꯥꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯅꯁꯥꯒꯤ ꯅꯄꯥꯡꯒꯜ ꯅꯔꯧꯁꯤꯡꯅ ꯅꯁꯥꯒꯤ ꯅꯔꯜ ꯇꯥꯜꯂꯨꯀꯣ" ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯇꯣꯝꯄꯣꯛꯅ ꯃꯈꯨꯠꯇ ꯈꯣꯏꯖꯩ ꯄꯥꯏꯔꯗꯨꯅ ꯇꯨꯔꯦꯜꯗ ꯆꯠꯇꯨꯅ ꯈꯣꯏ ꯆꯨꯞꯂꯝꯃꯤ꯫ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅ ꯃꯥꯒꯤ ꯈꯣꯏ ꯑꯗꯨꯗ ꯆꯦꯟꯊꯔꯛꯂꯤꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗ ꯇꯥꯎꯊꯔꯛꯄ ꯐꯖꯈ꯭ꯔꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃ ꯊꯨꯔꯗꯨꯅ ꯊꯝꯕꯥꯜꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ "ꯏꯃꯥ, ꯑꯩꯅ ꯈꯣꯏ ꯆꯣꯞꯄꯗ ꯉꯥꯗꯤ ꯑꯃꯠꯇ ꯊꯨꯗꯦꯅꯦ, ꯊꯝꯕꯥꯜꯁꯤꯃꯈꯛ ꯊꯨꯔꯛꯇꯨꯅ ꯄꯨꯔꯛꯏ, ꯇꯨ ꯌꯦꯡꯕꯤꯌꯨ" ꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯊꯝꯕꯥꯜꯗꯨ ꯄꯤꯔꯔꯦ꯫ ꯃꯃꯥꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯎꯕꯗ ꯐꯖꯃꯟꯈ꯭ꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯁ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ! ꯃꯁꯤꯒꯨꯝꯕ ꯊꯝꯕꯥꯜ ꯑꯁꯤꯗꯤ ꯃꯤꯆꯝ ꯑꯩꯈꯣꯏꯅ ꯊꯝꯖꯤꯟꯕ ꯃꯇꯤꯛ ꯆꯥꯗꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯗ ꯀꯠꯂꯨꯁꯤ, ꯍꯔꯥꯎꯕꯤꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯕꯤꯔꯛꯄꯁꯨ ꯃꯌꯥꯏ" ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯇꯣꯝꯄꯣꯛ ꯃꯃꯥꯅ ꯊꯝꯕꯥꯜ ꯑꯗꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧꯗ ꯀꯠꯈꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯀꯠꯂꯔꯤꯕ ꯊꯝꯕꯥꯜꯒꯤ ꯄꯥꯝꯕꯤ ꯑꯗꯨ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯎ, ꯅꯠꯇ꯭ꯔꯒꯗꯤ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯔꯩꯕꯥꯛꯇ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯌꯥꯊꯪ ꯇꯧꯔꯛꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯃꯃꯥꯗꯨ ꯊꯃꯣꯏ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯆꯥꯗ ꯍꯥꯏꯔꯦ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯈꯣꯏꯗ ꯊꯨꯏ ꯍꯥꯏꯗꯨꯅ ꯄꯨꯔꯛꯈꯤꯕ ꯊꯝꯕꯥꯜꯗꯨ ꯆꯥꯟꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯀꯠꯂꯨꯕꯕꯨ ꯊꯝꯕꯥꯜꯗꯨꯒꯤ ꯄꯥꯝꯕꯤ ꯑꯗꯨ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯅ ꯄꯨꯔꯛꯇꯨꯅ ꯄꯤꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯩꯕꯥꯛ ꯋꯥꯡꯃꯗ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯌꯥꯊꯪ ꯇꯧꯔꯛꯏꯅꯦ꯫ ꯀꯝꯗꯧꯁꯤꯒꯦ ꯏꯕꯨꯡꯉꯣ?" ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛꯇꯨ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯋꯥꯈꯜ ꯇꯧꯔꯝꯂꯒ, "ꯏꯃꯥ, ꯂꯥꯏ ꯅꯤꯡꯕꯤꯔꯝꯃꯨ, ꯅꯆꯥ ꯑꯩꯍꯥꯛ ꯊꯝꯕꯥꯜ ꯄꯥꯝꯕꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯨꯈꯤꯒꯦ" ꯍꯥꯏꯅ ꯃꯃꯥꯗ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯅꯍꯥꯟ ꯈꯣꯏ ꯆꯣꯞꯈꯤꯕ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡ ꯌꯧꯅ ꯆꯠꯂꯒ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜꯒꯤ ꯍꯪꯒꯠꯄ ꯄꯔꯤꯡꯗ ꯑꯁꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯔꯩꯕꯥꯛꯀꯤ ꯉꯝꯈꯩ ꯂꯥꯟꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯉꯝꯈꯩ ꯂꯥꯟꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯕꯤ-ꯂꯩꯃ, ꯈꯨꯅꯨ-ꯂꯩꯃ ꯑꯃꯗꯤ ꯉꯥꯅꯨ-ꯂꯩꯃ ꯀꯧꯕꯤ ꯃꯇꯥꯔꯣꯏ 3ꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯍꯦꯛ ꯎꯕꯗ ꯃꯇꯥꯔꯣꯏꯁꯤꯡꯗ ꯍꯥꯏꯔꯛꯈꯤ, "ꯌꯦꯡꯉꯨꯇꯨ ꯏꯇꯥꯆꯥ, ꯑꯁꯤꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯑꯁꯤ ꯈꯪꯍꯧꯗꯅ ꯑꯉꯥꯎꯕꯤꯒꯨꯝ ꯄꯨꯛꯅꯤꯡ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯍꯤꯡꯕ ꯉꯝꯂꯔꯣꯏ." ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯇꯥꯔꯣꯏ 3 ꯑꯗꯨꯅ ꯇꯣꯝꯄꯣꯛ ꯇꯝꯅ ꯍꯣꯠꯆꯤꯟꯗꯨꯅ, "ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯖꯔꯒꯦ ꯍꯥꯏꯔꯦꯅꯦ" ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯐꯥꯔꯒ, "ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯖꯔꯒꯦ ꯍꯥꯏꯔꯦꯅꯦ" ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯐꯥꯔꯒ ꯃꯈꯣꯏ 3 ꯆꯪꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ, "ꯀꯔꯤꯅꯣ, ꯃꯤꯕꯨ ꯅꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯦ?" ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯃꯈꯣꯏꯅ ꯈꯨꯝꯂꯛꯏ, "ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯅꯨꯄꯥ ꯑꯁꯤ ꯃꯆꯥꯏꯕꯦꯝꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕ ꯐꯪꯗ꯭ꯔꯒꯗꯤ ꯁꯤꯔꯒꯅꯤ ꯇꯥꯛꯄꯤꯕꯗꯒꯤ ꯐꯥꯗꯨꯅ ꯄꯨꯁꯤꯟꯖꯔꯛꯄꯅꯤ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅꯁꯨ, "ꯐꯔꯦ ꯐꯔꯦ, ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ" ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯣꯝꯄꯣꯛꯇ ꯀꯟꯌꯥꯗꯥꯟ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗ, "ꯏꯕꯦꯝꯃ, ꯑꯩꯍꯥꯛꯀꯨꯝꯕ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯃꯅ ꯅꯍꯥꯛꯄꯨ ꯇꯥꯂꯣꯏ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯁꯔꯒꯃꯛꯄꯨ ꯏꯈꯨꯠꯅ ꯂꯥꯡꯕ ꯐꯪꯖꯕꯒꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯑꯩꯍꯥꯛꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤꯅ ꯏꯌꯨꯝ ꯊꯥꯗꯣꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯤꯔꯝꯃꯨ꯫ ꯑꯩꯍꯥꯛꯅ ꯌꯨꯝ ꯊꯥꯗꯣꯔꯛꯈꯤꯕꯒꯤ ꯄꯥꯟꯗꯝ ꯐꯪꯕꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯒ ꯌꯦꯡꯖꯔꯨꯈꯤꯒꯦ."
ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯃꯌꯨꯝ ꯊꯥꯗꯣꯔꯛꯈꯤꯕꯒꯤ ꯑꯁꯦꯡꯕ ꯃꯔꯝꯁꯤꯡꯗꯨ ꯇꯥꯛꯄꯤꯔꯝꯃꯨ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯅꯁꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨ ꯃꯣꯃꯣꯟ ꯇꯧꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯇꯣꯝꯄꯣꯛꯄꯨ ꯌꯦꯡꯂꯒ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯊꯝꯕꯥꯜ ꯄꯥꯝꯕꯤꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ꯫ ꯃꯗꯨꯒꯤ ꯊꯝꯕꯥꯜ ꯑꯗꯨꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯤꯗ ꯍꯧꯕ ꯊꯝꯕꯥꯜꯅꯤ꯫ ꯌꯥꯝꯅ ꯇꯥꯡꯅ ꯆꯍꯤ 5-10ꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯁꯥꯠꯄꯅꯤ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯀꯨꯝꯁꯤ ꯑꯃꯈꯛ ꯁꯥꯠꯂꯛꯈꯤꯕꯗꯨ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯗꯒꯤ ꯊꯋꯥꯏ ꯇꯥꯅ ꯏꯇꯥꯔꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯖꯒꯦ ꯃꯇꯥꯒꯨꯝ ꯍꯤꯗꯦꯟ ꯇꯥꯐꯝꯒꯤ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯪꯐꯝꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗ ꯃꯐꯝ ꯈꯪꯍꯧꯗꯅ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯂꯧꯈꯠꯄ ꯉꯝꯍꯧꯗꯅ ꯑꯗꯨꯃꯛ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯕꯅꯤ꯫ ꯈꯣꯏꯗ ꯂꯛꯈꯤ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯗ ꯄꯥꯝꯕꯤ ꯑꯃ ꯄꯤꯕꯤꯅꯕ ꯍꯥꯏꯖꯒꯦ꯫ ꯁꯣꯏꯗꯅ ꯄꯤꯕꯤꯔꯛꯀꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯒꯅꯨ"꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛꯇꯨ ꯃꯊ꯭ꯋꯥꯏ ꯍꯔꯥꯎꯔꯦ꯫ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯕ ꯅꯣꯡꯗꯝꯈꯣꯜꯅꯤ ꯈꯟꯅ ꯃꯄꯨ ꯃꯥꯕꯨ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯈꯨꯔꯨꯝꯖꯔꯒ ꯅꯨꯃꯤꯠꯇꯨꯃ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯣꯝꯄꯣꯛꯀ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯗꯣꯂꯥꯏ ꯄꯨꯕ, ꯁꯃꯨ ꯁꯒꯣꯜ ꯇꯣꯡꯕ ꯃꯅꯥꯏ ꯃꯆꯜ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝ ꯂꯝꯗꯝ ꯄꯥꯡꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯖꯕꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯍꯧꯔꯤꯕ ꯁꯅꯥ ꯊꯝꯕꯥꯜꯒꯤ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯑꯋꯣꯡ ꯑꯋꯨꯟ ꯀꯌꯥꯃꯨꯛꯀꯤ ꯃꯊꯛꯇ ꯄꯤꯕꯤꯔꯦ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯣꯡꯃꯇꯁꯨ ꯊꯥꯗꯣꯛꯅꯔꯛꯇ꯭ꯔꯕꯤ ꯃꯇꯥꯔꯣꯏ, ꯈꯨꯅꯨ ꯂꯣꯏꯕꯤ ꯈꯨꯅꯨꯔꯩꯃ, ꯉꯥꯅꯨ ꯂꯣꯏꯕꯤ ꯉꯥꯅꯨꯔꯩꯃ ꯑꯃꯗꯤ ꯁꯥꯕꯤ ꯂꯣꯏꯕꯤ ꯁꯥꯕꯤꯔꯩꯃ ꯑꯍꯨꯝꯃꯛꯁꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯕꯨ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝ ꯇꯥꯟꯅ ꯊꯤꯟꯕꯗꯨꯗ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯌꯥꯎꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯇꯣꯝꯄꯣꯛ ꯃꯃꯥ ꯃꯆꯥꯗ ꯅꯤꯡꯊꯧꯅ ꯊꯝꯕꯥꯜ ꯄꯥꯝꯕꯤ ꯄꯨꯔꯛꯅꯕ ꯊꯥꯔꯛꯈꯤꯕ ꯅꯨꯃꯤꯠ ꯃꯁꯤꯡꯒꯤ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯊꯨꯡꯂꯦ꯫ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯏꯉꯛ ꯉꯛꯂꯦ꯫ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯔꯤꯁꯨ ꯉꯛꯄꯤꯒꯅꯨ꯫ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯥꯜꯅꯤ꯫ ꯅꯆꯥꯒ ꯂꯣꯏꯅꯔꯛꯂꯤꯕꯤ ꯁꯛꯍꯦꯟꯕꯤ ꯏꯕꯦꯝꯃ ꯑꯁꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯏꯃꯥꯒꯤ ꯅꯃꯧ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯏꯀꯨ ꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯇꯥꯜꯂꯤꯕ ꯊꯝꯕꯥꯜ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯄꯨꯔꯛꯂꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯇ ꯋꯥꯕꯤꯔꯒꯅꯨ ꯏꯃꯥ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛ ꯃꯃꯥꯗꯨ ꯍꯔꯥꯎꯔꯦ꯫ ꯃꯃꯧ ꯊꯤꯟꯕꯗ ꯂꯣꯏꯅꯔꯛꯂꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯄꯣꯊꯥꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯊꯝꯕꯥꯜ ꯄꯥꯝꯕꯤ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯄꯥꯎꯗꯨ ꯅꯥꯀꯣꯡ ꯑꯃꯗꯒꯤ ꯑꯃꯗ ꯌꯧꯅꯔꯛꯈꯤꯗꯨꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨꯅꯁꯨ ꯇꯥꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯇꯣꯝꯄꯣꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯍꯥꯏꯔꯤꯕꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯇꯣꯝꯄꯣꯛ ꯃꯃꯥ ꯃꯆꯥꯗ ꯀꯣꯅꯨꯡꯗ ꯊꯝꯕꯥꯜ ꯄꯥꯝꯕꯤ ꯊꯤꯟꯕ ꯂꯥꯛꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯣꯏꯅꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯌꯥꯊꯪ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯄꯣꯛ ꯃꯃꯥ ꯃꯆꯥꯅ ꯀꯣꯅꯨꯡꯗ ꯊꯝꯕꯥꯜ ꯄꯥꯝꯕꯤ ꯊꯤꯟꯕ ꯆꯠꯄꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯨ ꯃꯇꯥꯔꯣꯏ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯌꯥꯎꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯇꯣꯝꯄꯣꯛꯀꯤ ꯇꯥꯂꯣꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒ ꯃꯇꯥꯔꯣꯏ ꯑꯍꯨꯝ ꯑꯗꯨꯒ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕ ꯄꯣꯛꯂꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯕ ꯃꯄꯨꯛꯅꯤꯡꯗ ꯐꯠꯇꯕ ꯄꯣꯊꯤ ꯁꯤꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯃꯥ ꯃꯆꯥꯅ ꯅꯤꯡꯊꯧꯗ ꯊꯝꯕꯥꯜ ꯄꯥꯝꯕꯤ ꯀꯠꯂꯒ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯖꯈꯤꯅꯕ ꯌꯥꯊꯪ ꯅꯤꯔꯛꯄꯒ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯌꯥꯝꯗꯤ ꯍꯟꯕꯤꯈ꯭ꯔꯣ꯫ ꯇꯣꯝꯄꯣꯛꯇꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅ ꯊꯥꯖꯔꯕꯅꯤꯅ ꯂꯩꯕꯥꯛꯀꯤ ꯑꯔꯨꯕ ꯋꯥ ꯑꯃꯈꯛ ꯈꯟꯅꯕꯗ ꯌꯥꯎꯍꯜꯍꯧꯈꯤꯒꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯍꯟꯈ꯭ꯔꯕꯗ ꯅꯤꯡꯊꯧꯅ ꯇꯣꯝꯄꯣꯛꯇ ꯍꯥꯏꯔꯛꯏ, "ꯌꯦꯡꯉꯨ ꯇꯣꯝꯄꯣꯛ, ꯌꯥꯝꯅ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯂꯧꯕꯨꯛꯀꯤ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇ ꯍꯩꯗꯣꯛꯄ ꯍꯪꯒꯥꯝ ꯃꯔꯨ ꯄꯣꯠ ꯑꯃꯕꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯃꯔꯨ ꯑꯃꯐꯥꯎ ꯆꯤꯊꯗꯈꯩ ꯅꯨꯄꯥ ꯑꯃꯈꯛꯅ ꯈꯨꯟꯒꯠꯂꯒ ꯁꯪꯕꯥꯏ ꯑꯅꯤꯗ ꯍꯥꯞꯆꯤꯟꯒꯗꯕꯅꯤ꯫ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯈꯥ ꯄꯣꯜꯍꯟꯒꯅꯤ꯫ ꯑꯗꯨꯒ ꯍꯪꯒꯥꯝ ꯃꯔꯨ ꯈꯨꯟꯕ ꯃꯤꯗꯨꯕꯨꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯐꯧ ꯈꯨꯟꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ"꯫
ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛꯇꯨ ꯃꯌꯨꯝꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ "ꯏꯕꯨꯡꯉꯣ ꯀꯣꯅꯨꯡꯗꯒꯤ ꯑꯁꯨꯛ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯍꯟꯕꯤꯔꯛꯄꯕꯨ ꯀꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯤꯕꯒꯦ?" ꯍꯥꯏꯅ ꯍꯪꯂꯛꯂꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯇꯣꯝꯄꯣꯛꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯝꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯃꯇꯥꯔꯣꯏ ꯈꯨꯅꯨꯔꯩꯃꯕꯨ ꯀꯧꯁꯤꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯇꯝꯂꯗꯨꯅ ꯋꯥ ꯈꯟꯅꯔꯦ꯫ ꯃꯗꯨꯗ ꯈꯨꯅꯨꯔꯩꯃꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯒꯅꯨ, ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯔꯛꯄ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡ ꯂꯧꯕꯨꯛꯀꯤ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯈꯨꯟꯕ ꯑꯗꯨꯃꯛ ꯆꯠꯄꯤꯔꯒ ꯈꯨꯟꯒꯠꯄ ꯍꯧꯕꯤꯌꯨ꯫ ꯃꯗꯨ ꯍꯦꯛ ꯍꯧꯈꯤꯕꯒ ꯑꯩꯍꯥꯛꯀꯤ ꯈꯨꯅꯨ 1,000 ꯄꯥꯏꯔꯛꯇꯨꯅ ꯏꯕꯨꯡꯉꯣꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯃꯐꯝꯗ ꯇꯣꯝꯄꯣꯛꯅ ꯆꯠꯂꯒ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯈꯨꯟꯕ ꯍꯦꯛ ꯍꯧꯕꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯔꯣꯏ ꯈꯨꯅꯨꯂꯩꯃꯅ ꯊꯥꯔꯛꯄ ꯈꯨꯅꯨ 1,000 ꯄꯥꯏꯊꯔꯛꯇꯨꯅ ꯏꯋꯥ ꯋꯥꯗꯅ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯗꯨ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇꯒꯤ ꯈꯨꯟꯒꯠꯂꯒ ꯁꯪꯕꯥꯏ ꯑꯅꯤꯗ ꯄꯤꯛ ꯊꯟꯅ ꯍꯥꯞꯆꯤꯜꯂꯝꯂꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯏꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯕꯗ ꯍꯜꯂꯛꯂꯒ ꯃꯅꯥꯏꯅ ꯍꯪꯒꯠꯂꯦ, "ꯑꯩꯒ꯭ꯌꯥ, ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝꯈꯠꯄꯗꯧꯅ ꯁꯪꯕꯥꯏ ꯑꯅꯤꯗꯨ ꯆꯣꯟꯅ ꯌꯥꯎꯍꯧꯏ꯫ ꯂꯩꯇꯪꯒꯥꯏ ꯃꯔꯛꯇꯁꯨ ꯃꯔꯨ ꯑꯃꯐꯥꯎ ꯇꯥꯍꯧꯗ꯭ꯔꯦ." ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯇꯨꯖꯨꯡ ꯃꯥꯟꯖꯨꯡꯉꯤ꯫ ꯇꯧꯕ ꯉꯝꯃꯤꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯇꯣꯝꯄꯣꯛ, ꯃꯥꯒꯤ ꯁꯛꯇꯤꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯃꯌꯨꯝꯗꯒꯤ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯒ ꯍꯥꯏ, "ꯇꯣꯝꯄꯣꯛ, ꯍꯪꯒꯥꯝ ꯃꯔꯨꯗꯤ ꯈꯨꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗ ꯍꯩꯖꯤꯟꯕ ꯐꯧ ꯕꯣꯔꯥ 2 ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯈꯨꯟꯒꯠꯀꯗꯕꯅꯤ ꯍꯥꯏꯔꯦ꯫ ꯃꯁꯤꯁꯨ ꯅꯍꯥꯛꯅ ꯈꯨꯟꯒꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯗꯕ ꯌꯥꯗ꯭ꯔꯦ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯗꯨ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯇꯝꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯃꯇꯥꯔꯣꯏ ꯉꯥꯅꯨꯔꯩꯃꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯈꯟꯅꯔꯕꯗ ꯉꯥꯅꯨꯔꯩꯃꯅ ꯍꯥꯏꯔꯛꯏ, "ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯒꯅꯨ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯉꯥꯅꯨ 100 ꯀꯧꯖꯒꯦ, ꯃꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯟꯒꯠꯆꯒꯅꯤ." ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯔꯣꯏ ꯉꯥꯅꯨꯔꯩꯃꯅ ꯍꯥꯏꯈꯤꯕꯒꯨꯝ ꯅꯣꯡꯉꯥꯟꯕꯒ ꯉꯥꯅꯨ 100ꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡꯗ ꯑꯇꯥꯎꯕ ꯑꯔꯨꯞꯄ ꯐꯧ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯈꯨꯟꯒꯠꯂꯛꯂꯒ ꯉꯥꯅꯨꯁꯤꯡ ꯑꯗꯨ ꯍꯟꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯨꯝ ꯑꯃꯨꯛ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯌꯦꯡꯍꯜꯂꯨꯕꯗ ꯍꯜꯂꯛꯂꯒ, "ꯑꯩꯒ꯭ꯌꯥ, ꯐꯧꯗꯤ ꯉꯔꯥꯡꯗꯒꯤ ꯍꯦꯟꯅ ꯑꯗꯨꯝ ꯕꯣꯔꯥ ꯆꯣꯟꯅ ꯈꯨꯟꯒꯠꯂꯛꯂꯦꯗ꯫ ꯏꯁꯤꯡ ꯃꯊꯛꯇꯁꯨ ꯃꯅꯨꯡꯗꯁꯨ ꯃꯔꯨ ꯑꯃꯐꯥꯎ ꯇꯥꯍꯧꯗ꯭ꯔꯦ" ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯇꯝꯂꯔꯦ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯄꯣꯛꯂꯦ꯫ ꯑꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯁꯣꯏꯗꯅ ꯃꯀꯤ ꯁꯤꯍꯟꯈꯤꯕ ꯌꯥꯅꯕ ꯑꯔꯣꯏꯕ ꯎꯄꯥꯏꯒꯤ ꯐꯠꯇ ꯂꯧꯁꯤꯡ ꯑꯃ ꯇꯧꯔꯗꯨꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯀꯧꯍꯜꯂꯨꯔꯒ ꯍꯥꯏꯔꯦ, "ꯍꯌꯦꯡꯗꯤ ꯇꯣꯝꯄꯣꯛ, ꯅꯍꯥꯛ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯃꯩꯒꯤ ꯀꯣꯝ ꯑꯁꯤꯗ ꯆꯣꯡꯊꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯍꯥꯛꯄꯨ ꯃꯩꯒꯤ ꯀꯣꯝꯗ ꯆꯣꯡꯊꯍꯟꯗꯨꯅ ꯁꯤꯍꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯦ꯫ ꯑꯗꯨꯅ ꯅꯍꯥꯛ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯊ꯭ꯋꯥꯏ ꯀꯠꯊꯣꯛꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯍꯤꯛꯇꯣꯛꯐꯗ꯭ꯔꯕ ꯌꯥꯊꯪꯅꯤ." ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯇꯣꯝꯄꯣꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯝꯂꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅ ꯃꯇꯥꯔꯣꯏ ꯁꯕꯤꯔꯩꯃꯕꯨ ꯀꯧꯁꯤꯜꯂꯒ ꯋꯥ ꯈꯟꯅꯔꯦ꯫ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯁꯕꯤꯔꯩꯃꯅ ꯇꯣꯝꯄꯣꯛꯇ ꯍꯥꯏꯔꯛꯏ, "ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯒꯅꯨ ꯏꯕꯨꯡꯉꯣ, ꯄꯨꯛꯅꯤꯡꯗ ꯂꯥꯏꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅꯕꯤꯌꯨ꯫ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯃꯇꯨꯡ ꯏꯟꯅ ꯍꯌꯦꯡꯃꯛ ꯀꯥꯏꯗꯅ ꯆꯠꯄꯤꯔꯒ ꯃꯩꯒꯤ ꯀꯣꯝꯗ ꯆꯣꯡꯊꯕꯤꯔꯨꯆꯣ꯫ ꯇꯧꯕꯗꯕꯨ ꯆꯣꯡꯊꯔꯝꯗꯥꯏꯗ ꯂꯥꯏꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯕꯤꯔꯒ ꯃꯥ ꯌꯥꯋꯥꯡ ꯑꯣꯜꯂꯒ ꯐꯩꯅ ꯆꯣꯡꯁꯤꯟꯕꯤꯔꯛꯎ꯫ ꯃꯗꯨꯗ ꯃꯤꯒꯤ ꯃꯔꯦꯞ ꯋꯥꯡꯅ ꯂꯥꯎꯕ ꯑꯍꯣꯕ ꯁꯨꯔꯨꯡ ꯍꯨꯠꯇꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯄꯟꯊꯕꯤꯗꯅ ꯑꯗꯨꯃꯛ ꯂꯥꯛꯄꯤꯔꯣ꯫ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝ ꯑꯁꯤꯃꯛꯀꯤ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯐꯥꯎꯗꯣꯔꯛꯂꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯕꯤꯔꯩꯃꯅ ꯈꯨꯗꯛꯇ ꯃꯥꯒꯤ ꯁꯕꯤ 1,000 ꯀꯧꯔꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝ ꯃꯅꯨꯡꯒꯤ ꯐꯨꯡꯒꯥ ꯃꯅꯥꯛꯇꯒꯤꯅ ꯀꯣꯅꯨꯡꯒꯤ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯩꯒꯤ ꯀꯣꯝ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛ ꯐꯥꯎꯕꯗ ꯅꯤꯄꯥ ꯑꯃꯅ ꯀꯣꯝꯅ ꯆꯠꯄ ꯌꯥꯕ ꯑꯔꯥꯎꯕꯗ ꯁꯨꯔꯨꯡ ꯍꯨꯠꯅꯕ ꯍꯥꯏꯔꯦ꯫ ꯁꯕꯤꯁꯤꯡ ꯑꯗꯨꯁꯨ ꯃꯕꯦꯝꯃ ꯁꯕꯤꯔꯩꯃꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯁꯨꯔꯨꯡ ꯍꯨꯠꯄ ꯈꯨꯗꯛꯇꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯁꯨꯔꯨꯡ ꯍꯨꯠꯄ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯍꯌꯦꯡ ꯇꯣꯝꯄꯣꯛꯅ ꯃꯩꯒꯤ ꯀꯣꯝꯗ ꯆꯣꯡꯊꯔꯒ
ꯁꯨꯔꯨꯡ ꯐꯥꯎꯗꯨꯅ ꯂꯥꯛꯄꯒ ꯁꯨꯔꯨꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯜꯍꯧꯅꯕ ꯁꯨꯔꯨꯡꯒꯤ ꯄꯔꯤꯡꯗ ꯁꯥꯕꯤ 1,000 ꯃꯥꯒꯤ ꯂꯩꯈꯨꯟ ꯃꯀꯣꯟ ꯃꯆꯥ ꯃꯆꯥ ꯍꯨꯠꯅꯔꯒ ꯆꯪꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯑꯋꯥꯕ ꯋꯥꯈꯜ ꯌꯥꯎꯗꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯃꯤꯟꯅꯔꯦ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯇꯥꯔꯣꯏ 3ꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯆꯥꯔ ꯊꯛꯂꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯇꯨ ꯃꯌꯨꯝꯗꯒꯤ ꯀꯣꯅꯨꯡꯗ ꯃꯩꯒꯤ ꯀꯣꯝꯗ ꯆꯣꯡꯊꯔꯨꯛꯅꯕ ꯂꯥꯛꯂꯤ꯫ ꯇꯣꯝꯄꯣꯛꯅ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯃꯩꯒꯤ ꯀꯣꯝꯗ ꯆꯣꯡꯊꯖꯗꯨꯅ ꯁꯤꯖꯔꯒꯅꯤ ꯇꯥꯅꯔꯛꯄꯗꯒꯤ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯃꯅꯥꯏ ꯃꯤꯆꯝ ꯀꯌꯥ ꯑꯃꯁꯨ ꯃꯩꯒꯤ ꯀꯣꯝ ꯂꯩꯔꯤꯕ ꯁꯨꯃꯥꯡꯗꯨ ꯆꯣꯅ ꯇꯤꯜꯂꯦ꯫ ꯃꯤꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯇꯣꯝꯄꯣꯛꯁꯨ ꯀꯔꯤꯃꯠꯇ ꯆꯤꯡꯅꯔꯨꯕ ꯇꯧꯗꯅ ꯃꯩꯒꯤ ꯀꯣꯝꯅꯨꯡꯗ ꯆꯣꯡꯊꯖꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯗꯨ ꯎꯕꯗ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯄꯨꯛꯅꯤꯡꯗ ꯍꯟꯗꯛꯃꯨꯛꯇꯤ ꯇꯣꯝꯄꯣꯛ ꯍꯥꯏꯕꯁꯤ ꯃꯩꯅ ꯆꯥꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯈꯤꯕ ꯁꯣꯏꯗ꯭ꯔꯦꯗꯣ, ꯃꯥꯒꯤ ꯃꯁꯛ ꯐꯖꯔꯕꯤ ꯇꯥꯂꯣꯏꯒ ꯁꯛꯍꯦꯟꯕꯤ ꯃꯅꯥꯏ ꯅꯨꯄꯤ 3 ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ, ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯁꯩꯇ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯅꯥꯏ ꯃꯁꯜꯁꯤꯡꯒ ꯂꯣꯏꯅꯅ ꯇꯣꯝꯄꯣꯛꯅ ꯃꯩꯅꯨꯡꯗ ꯆꯣꯡꯊꯕꯗꯨ ꯌꯦꯡꯒꯗꯒꯤ ꯀꯣꯅꯨꯡꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯂꯥꯏꯕꯨ ꯆꯦꯠꯅ ꯅꯤꯡꯖꯔꯒ ꯃꯃꯥꯏ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯃꯩꯒꯤ ꯀꯣꯝ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯉꯔꯪ ꯉꯔꯪ ꯆꯥꯈꯠꯂꯛꯂꯤꯕ ꯃꯩꯅꯨꯡꯗꯨꯗ ꯑꯋꯥꯡ ꯄꯥꯡꯅ ꯐꯩꯅ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨ ꯃꯩꯅꯨꯡꯗꯗꯤ ꯇꯥꯁꯤꯟꯗ꯭ꯔꯗꯨꯅ ꯃꯩ ꯆꯥꯛꯇꯕ ꯑꯍꯣꯕ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯦ꯫ ꯇꯥꯁꯤꯟꯕꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯨꯔꯨꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯒꯤ ꯃꯇꯨꯡꯗꯅ ꯂꯩꯈꯨꯜ ꯃꯆꯥ ꯃꯆꯥꯗ ꯂꯩꯔꯝꯕ ꯁꯥꯕꯤꯁꯤꯡ ꯃꯊꯪ ꯊꯣꯛꯅꯔꯛꯂꯒ ꯁꯨꯔꯨꯡꯒꯤ ꯑꯍꯣꯕꯗꯨ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯃꯦꯟꯁꯤꯜꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯇꯣꯝꯄꯣꯛꯇꯨ ꯃꯌꯨꯝꯒꯤ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯐꯥꯎꯗꯣꯔꯛꯂꯦ꯫ ꯃꯥꯅ ꯁꯨꯔꯨꯡꯗꯒꯤ ꯐꯥꯎꯗꯣꯔꯛꯄꯗꯨꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯌꯥꯎꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯇꯥꯔꯣꯏ 3 ꯄꯨꯟꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯍꯔꯥꯎꯅ ꯑꯣꯛꯄꯤꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ಲಾಂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯕ ꯊꯧꯔꯥꯡꯕ ꯍꯧꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯣꯝꯄꯣꯛꯅ ꯃꯩꯒꯤ ꯀꯣꯝꯅꯨꯡꯗ ꯆꯣꯡꯁꯤꯟꯈ꯭ꯔꯕꯗꯨꯗꯗꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧꯗꯨ ꯍꯔꯥꯎꯔꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯇꯥꯂꯣꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒ ꯃꯇꯥꯔꯣꯏ 3ꯗꯨꯒ ꯃꯥꯒꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯀꯣꯅꯨꯡꯗ ꯄꯨꯈꯠꯂꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯁꯤꯈ꯭ꯔꯕꯅꯤ ꯈꯜꯂꯕ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝ ꯇꯥꯟꯅ ꯗꯣꯂꯥꯏꯒ ꯀꯣꯟꯅꯅ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝ ꯊꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗꯤ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯇꯣꯝꯄꯣꯛꯇꯤ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯇꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯉꯛꯄꯅ ꯂꯣꯏꯅꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯑꯣꯜꯂꯛꯄ ꯚꯨꯠ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯀꯤꯅꯕꯁꯨ ꯌꯥꯎꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯅ ꯃꯌꯥꯝꯗꯨꯗ ꯈꯨꯔꯨꯝꯖꯔꯒ ꯌꯥꯝꯅ ꯅꯣꯜꯂꯨꯛꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯀꯔꯤꯃꯇ ꯉꯛꯄ ꯄꯣꯛꯄꯤꯒꯅꯨ, ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯍꯤꯡꯖꯔꯤ ꯍꯥꯏꯔꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯁꯤꯜꯂꯛꯈ꯭ꯔꯤꯕ ꯁꯔꯧ ꯈꯨꯗꯤꯡꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯂꯦ꯫ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯅꯨꯡꯁꯤꯗꯕ ꯄꯣꯛꯅꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯣꯝꯄꯣꯛꯇ "ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯍꯟꯕ ꯆꯨꯝꯗ꯭ꯔꯦ, ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯥꯟ ꯍꯧꯔꯁꯤ, ꯅꯍꯥꯛꯅ ꯂꯟꯖꯤꯡ ꯄꯨꯔꯦꯜ ꯑꯣꯏꯕꯤꯌꯨ" ꯍꯥꯏꯅ ꯍꯥꯏꯔꯤꯗꯣ꯫ ꯃꯗꯨꯗ ꯇꯣꯝꯄꯣꯛꯅꯁꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯅꯁꯨ ꯃꯇꯥꯔꯣꯏꯁꯤꯡꯅꯁꯨ ꯇꯣꯝꯄꯣꯛꯀꯤꯗꯃꯛ ꯂꯦꯞꯂꯗꯨꯅ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗꯒꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯃꯇꯥꯔꯣꯏ 3ꯒ ꯂꯧꯔꯨꯒꯅꯤ ꯂꯥꯛꯈꯤꯕ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯑꯗꯨ ꯇꯣꯝꯄꯣꯛꯀꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯗꯨꯅ ꯈꯨꯗꯛꯇ ꯂꯥꯟ ꯍꯧꯔꯦ꯫ ꯂꯥꯟ ꯍꯧꯔꯛꯂꯤꯕꯗꯨꯒꯤ ꯑꯁꯦꯡꯕ ꯃꯔꯝ ꯈꯪꯅꯔꯛꯄꯗꯒꯤ ꯅꯤꯡꯊꯧꯒꯤ ꯑꯣꯏꯔꯝꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯀꯌా ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯃꯤꯆꯪꯗ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯁꯥꯃꯛꯀꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯕꯟꯗꯤ ꯑꯣꯏꯍꯜꯂꯦ꯫ ꯑꯗꯨꯒ ꯂꯥꯜꯍꯧꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯇꯣꯝꯄꯣꯛꯄꯨ ꯑꯅꯧꯕ ꯅꯤꯡꯊꯧ ꯑꯣꯏꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯞꯂꯦ꯫ ꯑꯁꯨꯝꯅ ꯐꯠꯇꯕꯕꯨ ꯑꯐꯕꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯇꯥꯂꯣꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯂꯥꯟꯖꯗ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯄꯣꯛꯄꯤ ꯃꯃꯥ ꯑꯣꯏꯅ ꯑꯋꯥꯠꯄ ꯂꯩꯇꯅ
ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ, ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫